Manipur ki Chingi district singda Naga Furupna namna taba mafam singda suspension of operation sugi camp sing LEIHANBA YAROI haina Foothill Naga Coordination Committee FNCC na warip laukre hairi ngarang Imphal gi tarungda phamkiba FNCC gi mifam na warip asi laukibaga loinana thabakta onthokna ba mari leinaba singi pukning chingsinkre FNCC gi secretary B Rovin na khutyek piduna thadorak pacherol amada Manipur ki haujik oiriba fibam asigi matangda mifam aduna kupna khanaraba matung Naga Furup ki yaifanabagi maru oiba warip ahum lauki warip singi manungda Naga na namna khundariba mafamda makhal amatagi bunker barricade Center Home amadi get na chingba amata saba yaroi infrastructure semgat libani haibagi mingda Naga gi hak amadi saktamda singnagadaba maongda makhal amatagi project paikhatpa amadi thaurang amata paikhatpa yaroi karigumba tangai fadana semgattaba yadre hairabadi mangjaunana mari leinaba Naga Furup ki luchingba singdagi ayaba laugadabani Naga gi lamda su gi camp amata leihanba yadabaga loinana Kuki militant group sing leihanaba amata semgatpa yaroi haiba yauri mifam aduda Manipur gi Furup ani Maitai amadi Kuki ani gi marakta thorakliba irang asina Naga Furup ta pirakliba chaitheng singshu kupna khanaki haina cherol asida palakli